Imes PAODAM eng tabiriba singbo Namaithem Kajal Devina khurumjari. Ahanbada maruiba pau pizari. Jama Kuntra Manga Suba Indian All Duran Cup ki trophy ahung asi Manipur ki Governor Ajay Kumar Bala amadi Chief Minister Y Khemchana harau taramna okre. Ching Sing Radio ki Anirak Suba Mopo Kuman Tharom Pang Thokre. Disease and Pest Management in Kharif Paddy Haiba Hiram Sida Awareness Campaign Pang Thokre. Loinana Noida building ama mai chakpada mioi ani sire. Mapungoi ba pau. Jama Kuntra Manga Suba Indian All Duran Cup ki trophy ahung ase Imphal thunglabada Manipur ki Governor Ajay Kumar Bala amadi Chief Minister Y Khemchana harau taramna okre. Indian Army na sinduna ngasi City Convention da pangthokhiba tharom aduda Lieutenant General Gambhir Singh UYSM ABSM YSM Chief of Staff Headquarter Eastern Command Chief Secretary Dr. Punit Kumar Goyal Security Advisor Kuldeep Singh DGP Mukesh Singh Army ki makok thongbo official sing yauna civil amadi military ki senior official sing su saruk yaki tharom sigi mangoina na ngase Imphal yorkraba Duran Cup Presidents Cup amadi CFC Home Supariba Youth Affairs and Sports Minister Bidas Konthozamna Loktak Parki Sendradagi Lam Tharaki Trophy sing asi Moirang Bisnupur Kangla amadi Manipur University da yauraba matungda Imphal rokkibani Jama Kuntra Manga Suba Indian All Duran Cup asi Imphal na yumbu oidina Kumal Lampak Men Stadium da July Kunipan dagi August 30 fauba group stage match taruk sanagadauri. Let your sportsmanship inspire our children, heal our communities and remind the entire nation of the unbreakable unity found in the heart of a sportsperson. May this tournament be a historic success, leaving behind an inheritance of friendship, shared triumphs and relentless hope. Thank you very much. Tagachari, Jai Hind, Jai Bharat. Amaromda Jama Kuntra Manga Suba Duran Cup 2026 haudok nabagi damak ngasi Indian Army na sinduna Moirang Sendradagi the Duran Cup the Presidents Cup amadi the Simla Trophy Hapa Truck amadi Thangjing Thampers ke bar rally galona Manipur government ke Home Minister Govindas Konthozana lam thakre lam thabagi tharomaduda Saknai Rabi Arjuna Awardee Oinam Bembem Arjuna Awardee Mayang Lamam Bimol Jet Boxer Sarita Laishram Indian football team ke goalkeeper Diras Moirang Themna Jingbak kaya amasu saruk yaki tharom aduga marilana Govindas Konthozana phongdokhibada asigumba India gi maming leiraba football tournament asi Manipur da anirak Suba oina host toba asi aduki matik nungaiba fawi loinana Manipur gi players singi matik magunbo Bharat ki Prime Minister Narendra Modi na sakhang biduna ahanba National Sports University fawba Manipur da hangnabagi ayaba pirakhiba kaya asi aduki matik thakatchaba fawi asigumba tournament Asina lamdamasigi football sanaroi kaya amana achoba platform amasu pibada natana hawalak liba sanaroi kaya daso hena football career da onsul lakpada achoba mateng oigani khali amadi asigumba tharom ama Indian Army na thawai yauna sinbagalona Indian Army na lamdamasigi games and sports ke tournament kaya da host oidina pangtok pikiba kaya amasu thagatli haiki adugi thoki ba thodong ena adugi mi khara tana ba hai thai embusser Nagaland embusser gudo adugi thoki ba thodong ena du maina adu khadane koina phang so thai dei yamena phang thank you National Highway 37 da chotliba drivers sing amadi passengers sing na marilena ba authorities sing da new Kaithal Manbi amadi nonege marakta civil vehicles sing dama regular security squad
ama thambinaba taksilakli hauzik oiriba Manipur gi law and order gi fibam gi manungda safaba amata leitaba ashina maram oiraga national highway lambi ashida matik chana security sing thambinaba fongdorakli ngasi Tamenglong nungba none amasung juribam tamna chakadaba gari mayam ama ayuktagi new kaithal manbida lepdaga leiki maramdi numit asige security squad amata leite haiduna gari sing amata chahande hari asigumba thaudok asina lambi ashida chatliba miyambu nungai taba amadi lamsangda gari thauduna miyamgi nomagi changba potlam kaya puthok pusin tawriba driver singda awawa pibata natana wakhan nungai hande amasung lambi fattaba kaya asina gari thawbada khudong chadaba kaya mayok nei hari state asigi oina civil service exam thaningba mahairoi singi oina budget ta lupa crore ani lakh marifo haptuna thamli chief minister's scholarship scheme for civil service experience lengakna paikhatli haina chief minister Y Kemchan Fongdokri ngasi all lambulandal leiba hotel Imoles Chapangthok Kiba Creative Circle Taramari Shuba Mapok Kuman Tharom amasong institute asidagi English ngani kunithoida MPSC examination da mai paklakraba mahairoi sing taramna opagi tharonga malina chief minister na wafam asi fongrol aduna makata na haikibada institute asige chahi taramari gi khongchal asida singnaba kaya lairabaso institute asina mai pakpa mahairoi kaya puthoktuna kunai asida lawriba thaudang asi singthaningai ni handak pangthokiba MPSC exam adu yamna chumna amadi sengna pangthoki haibasi tabada yamna nungaiba fawi mamangi BJP lengakna civil exam thagadaba mahiroi singi damak budget lupa crore ani lakh marifo haptuna chief minister scholarship scheme for civil service experience asi haudokibani scheme asina civil service experience singi damak ta akhanaba pang state level examination da mai paklaba mahiroi chani da lemna coaching toba yauna tongan ba khudong chaba kaya fangli afaba mahiroi puthokpagi matang da lengak ta paikhalak pukhalakpa suggestion sing taramna okani hari tharom aduga malina creative circle gi director Herozit yamna haikibida institute ase sandan lambi khaktagi khanduna linkhat khibanati lairiki mangal lairaba lamdam asige nahasing state ki recruitment exam khak natana state ki mapanda pangthokpa examination singda saru yaduna mai pakpa mahairoi amam oina bagi pandamda institute ase linkhat khibani institute asina civil service examination yauna tongan ba recruitment examination thaningba mahairoi sing lamjing lamtakli defense ki recruitment examination maru aina CPS amasung NDA gi examination singda institute asidagi mai paklaba mahairoi kaya puthokre chahi kudingi recruitment examination singda institution asidagi mai paklaba mahairoi ani ahum adumak puthokpa ngamli institute asigi chahi tara mari gi khongchal asida singnaba kaya lairabasu mai paktaba yade haiba wakhalon aduna mang tharaga changsil lakpani haiki tharomada English ngani taran kunithoi gi MPSC examination da mai paklaba mahiroi taramari da lenga namasong momento khusinaduna pukning thawatki India government ke Ministry of Broadcasting gi makhada Kha Manipur Development Organization KMDO Kaksing Sumnang Lekai na cholaiba community FM radio service ama oriba Kaksing Sumnang Lekai Astrom Lamida leiba Sing radio Kaksing gi anirak suba mapong kuman tharong ngasi radio station asigi auditorium da pangthokre ngasi gi tharomadu da Sing radio Kaksing gi advisor oriba hanagi minister Moirang Them Hemantap hanagi chief minister Nongmain Them Nimai hanagi minister Thokchom Tomba Kaksing Kendra gi hanagi MLA Yankhom Susandra retired IAS amadi Kaksing Municipal Council gi Ward number 4 gi caretaker councillor Purkhambam Sanal Devina Tharom Mapusing oiki Government of India gi IB gi retired PRO Longjam Priyo Kumar Sing radio gi chairman Dr Monica Moirang Them listener sing ate kya susaru yaki Tharomadu da Sing radio Kaksing gi advisor oriba hanagi minister Moirang Them Hemantana Fongdokhibada leibak ama lamdam ama chakhotpada community radio na trauna mateng pangli community radio na lamdam adugi chatnabi hainabi fije chaksa kayabu miyam da khangan bada yamna trauna mateng pangli asigumba community radio gi kanaba kaya asina India government ki Ministry of Broadcasting na ayaba pidina leibak asigi tongan ba mafam kaya da community radio station tramaga hungfu manga rom hangdoktuna miyam da kanaraba tharom kaya broadcast tawduna miyam da tahali haiki
मिसाइजिंग रेडियो थारपा एकोई महाभारत कुंबा रामायण कुंबा फजा वारी म्याम तुम याय मतमदा बदुना नाम मिसाइजिंग कोई कोठा अदु लबुक तचत मतमदा फजा लीला दी तारगा लौ सुबो मतमदा इगोन सुबो मतमदा वारा मतमदा लीला दो थारगा ताना सुबो मतमदा अवाम को बंकाव Kaksin Khunau Kaitel Fauduna Cheliba Tarang Turialgi Horokfam Oriba Hungu Lok Amadi Sanatong Loki Akwebada Hauriba Uwa Sing Yanthatpa Amadi Koktok Libasi Toviganu Makata na Mastige Mayauta Tarok Labadi Logi Oibat Tabok Lagani Haina Kaksin Khunau Municipal Council Gi Office ta Pang Thokpa Pawgin Fam Amada Councilor Sege Caretaker Councilor Angom Bimol Chalna Fongdarokli Kaksin Khunau Municipal Council Gi Caretaker Chairperson KS Lay Mayauna Pang Thok Kiba Paugi mifam aduda councilor asige ward number 7 ge caretaker councilor Angom Bimol Chana hai Turial asige haurok fam asida Kaksin Khunau amadi akoibagi praja miyamna umang kokthok lakpadagi ngasidi aying asage khal kaitharakpa Kaksin Khunau gi water supply gi chingkhatnaba ising leilaktaba Turial asida ising laktabana lawuk sing pungkang kangduna leiriba kaya asi aina aihak ki khanduna tungi khandabadagi ngasidi Kaksin Khunau praja miyam awawa mayok naribani haraduna Hiram Sida Lengaki Marilinaba Forest Department Nasu Hiram Sida akan ba mieng changhan ningbage apama wafam su fongdok pagaloina Tarang Turial gi haurok fam maru asidagi miyamna asigumba uwa kokthok akan ma mieng changbi wa praja singna ki ai khudong chan gi dama uwa khara yathakibana tungdo or kadaba phibam mayam udugi khalaga uwa wasing ase kokthok pagi thabak ase khudak tagi lepiu haiba porse ai amuka na yan famda thamje Ngarang Namidang Senapati District ki Oklong Village ki jurisdiction da leiba Naga Army ki headquarter ama Oriba Huktrong Brigade Mayada Assam Rifles amasung Naga Army yauna miyam ga chauna mukna bagi thaudokta AR gi gari ahum yauna lanthum kaya amang ata thokibadu miyoi kharana social media da aranba pau sandorakpadagini haina Army gi source amana hari social media da sandorakhiba aranba pau adu yumfam aduna yumfam oiraga ngarang namidang pung mapanga minute anirom taba matamda yamlaba miyamna Senapati traffic point ta pullaba matung Assam Rifles camp operating best thomjen dona Oklong area dagi makoi hankigadabani haina khongjang sangsan khiba aduda AR gi gari yauna lanthum kaya amang ata thokibani hari Army gi source aduna makata na haribana makui longdi amasung Oklong area da Valid authorization yaudana khulai paiba cadre kharat chathok sasin tauri haibagi akhanaba pau fangbadagi Assam Rifles na sathagiba operation amada chingnabadagi miyoi ahum faraga verification sathaki adumapu hariba miyoi sing adu village chairman na masak taklaba matungda imung manungi miyoi sing na khusinaki Assam Rifles ki maikaidagi NSGNIM gi Naga Army na leiriba designated boundary da sanction lubada natraga operation sathanaba thaurang tawkiba amata leite Assam Rifles kangbu sing aduna operation chatluraga halakpada yamlabar protesters singna Senapati da leiba AR gi COV da thomjin duna nung thomjin ba yauna government ki property kaya amang ata thokan ki kem adugi mapanda khamduna leiba alto car ama amasung waiting set ama Mai Thadokri Assam Rifles ki 407 Tata truck ani amasung Bolero camper ani Mai Thadokri miyam na satharaki ba protest aduda Assam Rifles ki maikaidagi pukning fathana camp manungdagi hendoktana tumina laiki adumapo irang adu hena cancel lakpadagi tear gas kaptuna miyam adubo tankhaiduna irang adu control tawki hari Department of Agriculture ki mieng makhada District Agriculture Thoubal na senduna Manipur Farmers Federation nga kusam naraga ngasi hairok part 3 Tawrang Bomlaikai Community Hall asida Disease and Pest Management in Kharif Paddy haiba asiga marilina awareness campaign ama pangthokri ngasi gi awareness campaign aduga marilina Manipur Farmers Federation ge Secretary General Sinthangamba Laisram na haikibada pangthok chariba
awareness campaign asida lakpiriba experts singna hairoki farmers singda wakhalo sing oiba wafam kaya ama thambiramba loinana PM Kisan update tawba amadi crops insurance ki matangda lawmi singda mamutta na khangallaga ikang tholakpa ichaw tholaktuna lawfam sing mangba matamda insurance asi yahauraga lawmi singda kanaba kharada oirabasu fanghannaba department ke makaidagi marik chumba wafam thambiramba hairoki lawmi miyamgi makaidagi nungaiba phongdok chaba Tandra aduni ngasigi tharom aduga marilena expert oina Dr. M Thoithoi Singh consultant crop solution center for plant health Manipur amadi Punil Angom national awardee mushroom na lawmi singda wangang khi aduga PM Kisan amadi crops insurance ni matangda TS Momoko BEW DAO Thobal na haikhibaga loinana KS Razen BEW DAO Thobal so tharom aduda saruk yakhi ngasigi tharom aduda punna lawmi chani hebana saruk yakhi chap chap mai pak pa mo propong ngam na ba progressive farmer ma oi bang ngam na ba agi entrepreneur gi field si de kai changchil la kan da lam dam che sathok pothok marang ka lam dam so tne ko en na se bo kan tamjari ngasi guru KS Surchandra Maitei gi makhada trahi gi oina lepalaitena pangthok pagum ngasi su government school anida one day orientation program on thangta Manipuri martial arts and cultural programs for students haina mingthonba program ama Mitei indigenous thangta and cultural institute kongba khetri lekai Imphal East Manipur na kongba makha nandebam lekai Imphal East Manipur da leiba Thalaikon Upper Primary Government School amadi Wangkhai Thangjam Lekai Imphal East Manipur da leiba Maitei Mek High School anida cultural programs kaloinana Thangta Manipuri classical dance Manipuri folk dance amadi penana chingba takpi tambikre MITTACI Thangta Obat lepalaitena Manipurgi amata ngairaba culture bo yokhatpa amadi inkhalak liba tungi yumbiren singbo thaksi khasi khangba amadi culture bo khanganba haihanba haiba pandamda pangthok chabani matung tarakpadasu hanba leitena hotna khigani Nambolda leiba Escola Women's College ta nauna mahai tamlak libi mahiroi sing amadi college asigi teaching amadi non teaching staff sing sakhang mai khangnaba amadi mahai tambada college asida phangliba khudong chaba sing khangan naba pandamda college asigi mahiroi sing induction program 2026 college asigi multipurpose hall ngasi pangthokre tharomduda Escola Women's College Nambol IKK coordinator Dr. Arambam Joy principal Dr. RK Lokendra geography department ke Assistant Professor Akoizam Sandaranina Athiba Mitone Singh oina saruk yakhi tharomaduda college asigi oja singna college asi haurakpagi wari college asida phangliba facility kayagi matangda wa ngangduna nauna tamlibi mahiroi singda khanganki loinana oja singa sakhang mai khangna ki college asigi English department ki head assistant professor Khaidem Manauna phongdokibada College ase Manipuri oina UGC gi NAAC A grade hanba phangba college ni Manipur University fawba computer marang kaidungai college asida ka khudingi computer leiduna wai chai ki maram sina college ataidagi yamna mangzal thariba college ni atai mapalda lariba college singdagi noptrabani mapalgi mahiroi kayaso tamba laklibani maram sina college asigi phangniba facilities sing asi suna lawraga matik chaba mahiroi amamam oiduna punsida mai pakpa mioi amamam oinaba hotna se phongdokki Nongzu tha chonglak paga loinana Foundation for Rural and Urban Development ge president oina leriba social activist El Tombana mahaki team amaga loinana housing Imphal Sahar amadi Greater Imphal ge akobida leriba lambi singi fibam ngarang koina chatuna yangsin kre lambi ayamba lekhom leinang amasong ising tungduna leiba komjaw kayana pik
thana lairamba ubada social activist asina pendaba nungaita wafam sing phongdokri miyamgi sebada kathoktuna lakliba el tombana state lenga ki athuba mi eng changsil laduna lambi sing asi khwaidagi athuba matamda sambina bataksin kri mahakna hai imphal gi konung mamang crossing dagi minuthong hata ta khiba lambi asi mamang thangba nakalgi sarukti sem krabasu maning thangba nakalgi saruk ngasai fawba sambi dabadagi miyamda chawna khudong chadaba mayoknari lambi mayada ising tungba komjang masing thingamdana leibadagi nungdangi matamda accident kaya thokduna asok apan kaya yawnari lambi asida cheliba gari singna takhairamba ising kapthorakpada miyamda amotpa ising kapsinbadagi khatnaba trainaba amasung khut thanaba fawba yauri porompa ki area da leiriba pong lambi tbh tower sacred heart school taba lambi amasung Kongba Turel Manakit Lambi Sing Pibam Asuki Matik Fatana Lady School Asida Chotliba Pikliba Mahero Sing da ka hena kudong chadaba thokli lengak asina marinaba official sing amuktang thadok tuna Greater Imphal gi Housing Oriba Lambi Sing gi Pibam asi amuktang inquiry tawduna yang simbiu aduga kudakta Lambi Sing asi sem number thawrang lokhat piu haiki Noida gi Phase 3 residential area da ngasi building ama mai chakpage thaudok ta mioi ani lekhidre mai adu ground floor da electric two wheeler ama charge tawbagi battery da spark tholak padagi manak nakna leiba petrol two wheeler sing mai haurak padagi sandorak tu na thokibani police na building adu gi mapu gi mathakta FIR ama thangat pagaloina na mioi adu custody da pukre hari lekhidraba mioi ani adu sor fungalak padagi manak nakpa hospital da pukhatuna laikan nabada lekhidrabani mai chakpa du fire tender sang laktuna mapung fana muthatki amadi building aduda leramba miyang khairom rescue tawkri Noida Phase 3 gi Joint Commissioner of Police Rajib Misra na haikibada mathol mari gi building adugi mathol khudingda ka tara dagi tarani thoi fawba lei amadi madu yum oina miyoi sing aduna leibani mai chakpadu kanaba khudakta fire tender taret amadi hydraulic platform ama sizinaduna mafam aduda leiramliba miyoi sing soida ngamdana puthoraki hari Aroibada Mariba Pau Mukahna Pizari Chama Kontra Manga Suba Indian All Duran Cup Ki Trophy Manipur gi Governor Ajay Kumar Bala amadi Chief Minister Y Kemchana Harau Taramna Okre Jing Sing Radio gi Anirek Suba Mapo Kuman Tarom Pang Thokre Disease and Pest Management in Kharif Paddy Haiba Hiram Sida Awareness Campaign Pangthokre Loinana Noida da building ama mai chakpada mioi ani sire Matang asida imes padam sanukcha balushinjari mi eng tabiri besingbo amukahna kurumjari